Loubuk Sanghalasi Senthok Leihansi Loubuk Sanghalasi Senthok Leihansi Loubuk Sanghalasi Senthok Leihansi Hariba Thoram asibu miting tabirba pumna mapu Bandeshwari Laishramda taramna ukchari ngasi aikoina leizariba mafam asi Uyumpok mamang lekaidani mafam asida aikoigi nomada changdraba yadraba adugumba potsak mayamna leinunggi sana hainasu khangnariba Yaingang asi paktaknana thari Yaingang asi masagi medicinal value kaya ama laibana maram oiduna aikoina hidak oina so dumak seasonary Yaingang asi aikoina lok thungba matamda sangom glass amada Yaingang khara hapaga thaadi lok thungba asi phai hainasu mayamna khangbiri Yaingang asi thabasigi matangda aikoigi oja ningthimga wari watai saduna masigi matangda khajitang khangminarasi Oja ojagi farm sida Yaingang asi paktaknana thabase khoi thengnajare do Yaingang asi thage habegi wakhalon se kamdongna lakibano odi matang kitang thambi mai do bane se Yaingang se hana paksana thage wakhandi leiteba maram daina hana mana masing thabada kobi khamen gba yam thabada wagiba tha khodinge oina kaino tha khodinge pak paidaba yadba am leba adu masidi chahi romda lakko potni na ko aina masiji kitang tharaga paksana tharaga pothage habo khalleba maram de isu kaino yot magna tamnina sum pangan si warak pani na masi aikoigi Yaingang se paksana tharaga chahi amani libe ya pot oibani na digi heng market ta sitraga ju khara kuina lirga tawba thamba ya pot oibani na fa tam asige wakhanda thagi bani adu oja khoi ki Yaingang se thabagi season gadi leibibra laye magi thabai matam je khoina February digi na March pok thaba matam se magi khwai afaba tamle kitang thengna tharaga se du mongonda hayeng tabagi chang haitari ne tabagi chang se monda kitang wat kani madi mai migi matam haiba ma lebani na maisu loja khoina sum thengnajaba matamda ngasai khoi ki Yaingang ase thaba matamda leibak se phajana tawthokpa ma darkar tae na tajei boja adu adu matang de kitang thambiyo yam chumbone khoi ki chak mundana cha hauktabne ba haiba ne ba ado leibak se amun khoiraba ko na khoiraga mana phaidom sida kangkhun ahum changera mari changera magi chanbai changse aikoina phut amamam se laphalaba ko aduga kangkhun mari thagai ta di phut mari ko khara hendokna haitare phut mari lawba churi am takhat pira khoi tha tare khoi chingda kai ga budi khoi churi takhat bi tha thanai bu ko adubu tampak ta thoin thage hairaga di churi je khara wanghan ma thok tai ba maram di June July gi no akan ba ma leibani na adugi yang khoina churi je kitang wanghan laga thaga da bani churi si wangali si maram si di kai oi ngasai gi in haijab do June July gi no akan ba leibani ising ge thumma ga di si ge da ba adu jna na mongonda sibida na heng chawdam thinba yai ba chiawda ga so aduna mongonda masamu phana leibada mateng pangoi damnina masamu phana ba khara wanghan ba ma thok ta ba do ja khoina thaba matam se leibak se phajana tokthok hok taraga di leibak se homhan taraga di magi pothok se puthok pa ga mari ga di leina ga da leibak se homaga di ngasai gi Yaingang jina khoi thabaga leibak se kallaga di pangna jamna taroi ba
तारी तानी अदुबो लेबाकसे होम लाउरगदी ngसाई माना मचा फोकचब मतमदा ngसाई मागी मसा मसा लोंथोकचब मतमदा होमगदी जर 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 पोक्थोरकपनिना खोने बेजी मसिंग हेना फंगी खोने प्रॉफिट हेना फंगनी अदो अखोगी याइंगंग असे थाबसिदा अखोगी मरुसिदी कदाइदगी लौबिगे नत्रगा मरुसे अखोइना थाद्रिगै ममांगदा मरुसे ट्रीटमेंट गदी तौबिबा लेब्रा अदुमक्ति आई तौद्रे अफबा चार्ज आई थोइना चलगा थीरे अखोगी खुंगनांग पोपीना लमम लैये तिंग्री सोंदा मैखोइदि चलगा आई चार्ज थोइना सिंगे अदुगा मंगोंदि मखोइदि चार अफबजे केजीदा लुपा कुन कुनदा चार आई केजी लिसिंग अमा लौरकपने ओजा अखोगी याइंगंग असे थाबा मतमदा मागी टेम्परेचर दरकार लेगद्रा हाइबदि लेबाकसिगी यामना कनो यामना चोटपसु यादबा नत्रगा यामना कंगबसु यादबा हाइबमा लेदना अदुई मतंगदि खिचिकं थम्बि याम चुम्बवाने ngसाई याइंगंग थाब मतमदा चोटलगदी केसु ngसाई हाबजो नोंग चुरगदी फते हाबदो अदुमाइना चपमाना माची यामना कंग मफमदा चुक्राखा लौरगदी इसिंगी सरुक अमा मंगोंदा यावबनिना ngसाई मही सरुक अमा यावबनिना अदुसु फतबा मरमनि ngसाई आइखोने लेबाक लेहाउसे माना थादोरि मफमसे अखोगी यामना इनिनसु यामना लेतबा इन खगदी लेरगा अदुग यामना करखक लावबो खोगी लेतानगुम ओरसु यादबा ngसाई था मतमदा खोइना माजे कंगगना माजे खोइ चरुगुम खर कोपिबा नत्रगा वाइगुम खर हापिबा मरमदि नुंसा मंगाना खंगाक थोकनबा नत्रगदी हयेंग लेबाकतो लेकक सप मतम थारसु मा फते चोचो लावफम थारसु यंगसि क्या फगतेबा समाइना आई सुमाइ यंगा थमजगे अदो जा खोइन हुजि हुजि उजरी बयाइंगंग असे था क्या मुक मांगदा थागे आइसे मार्च चपचान थाबनेबको था तारा चपचान सुरे थागदब कांगुन दुगो चानब मसिंग जे खन हाइफे चौरांग येंथोनी मरमदि कोम से क्या चली नत्र कोम से अनि थादा याब्रा म थादा याब्रा हाइबसे अदो खन हाइफे मसिंग थिदोगा कोम चाना लोइ तौथोने खना चुरी जे हनब लोइ कांसिदा कोम जे तौथो कांसिदा खन यांग सिंग चपरिंग थारगा साइ वाइ हापदबो अरगना वाइ हापि होरनी थाब कांसिदा अदो हापोइदबो अरगना मसाइ लेहाउ याम लेजबो अरगना हापतरे अदुगा खोइ वाइ जे हाप लोइ कांदा खोइ यांग से अनि थागेरा अमा थागेरा मनाउ से अदु थादरगा खोइ खुमजन बिरगा अदुम खोइ मतम दुदा थाबा लोरेना हर खल्लनी यांगंगसे थाग्रब मतुंगदा नुमित क्यानि मुकदी लेरगा खोइगी मयोनसे चोंगलकनी मसी आई था आइगिदा थाब मुतदी एक थाबगी हरगन 15 days की मतुंग येनिंग हुनबा मयोन हम चोंगे लेनुंगदा खोइ हाना आई कनो तोदी अदुम हेक पोरपा चार अदुम कोम तौरगा फजना खोइबो लोर कोम तौरगा थारकांदा 15 days मतुंग खोइ लोइ येनिंग हुनबा हरे फर्टिलाइजर की मतंग से कमाइना कनो तौगे हाइदी फर्टिलाइजर से अइना सुम ताजब मतमददी खोइगी यांगंग से थाब मतमदा नाइट्रोजन से अदुम खरा मखैदी दरकार तायना ताजेबा सिगी मतंग खिसितिंग थम्बि अदो नाइट्रोजन से दरकार तारगसु लहाउ लेबलम ओइरमगद्रा आई नाइट्रोजन ती आई क्या सिनद्रे आइगिदी फर्टिलाइजर की मुहता वाई ओइना पेउरे से कोम द तौरे दुगा मान हयेंग ताबद नुगाइजनबा लेबद नुगाइजनबा आइना वाई जे खोइ खुजो अहुम गुम्बा चांगजे आइना कोम अमम दा हापचल्ले अदुना अदुम आइगिदी फर्टिलाइजर ओइजरे अदु मैनुअल फर्टिलाइजर ओइना सीजनरेबा आइदी खोइगी केमिकल ओइबा फर्टिलाइजर सीजनरेबा को ओजा अदु ओजा खोइना ओजा ने हुजि हुजि थाबिरिबा यांगंग असिगी वेराइटी से करम लेबदी याम लय मागी यांगंगी वेराइटी से आइदी इंडिया नत्रगना खोइना ख्वाइ सुम कमल ओइना चटनाबदा लाकादोंग हाइ वेराइटी सिका खोइ सिलोनी हाइ वेराइटी से अनि सिदा फजना खंगे माइ मगुन से अदु अतोप मयाम दिले हाइ आइदु नॉलेज ओइद्रे अदुगा आइना से थाजरिबिसना आइखोइ सिलोनी हाइबा ग्रुप तुने लाकादोंग सु फंगदना सिलोनी ओइन थारे ओजा खोइगी गसाइ यांगंग थाबसिदा इसिंग चाइबगी मतंग से खिसितंग थम्बियोनी जुमे यांगंग से याम लाइबने छाइ जखरे यांगंग सिदि खोइ इसिंग चंगदे मरमदि खोइना था मतमदुदा खोइना कोम तौबुगुम्बा अदिगिदि माइ चार खरा लोथोलोक्सिन अदिगि थुदिएगा थाबु खतने अतोप मफमदे मंगोंदा इसिंग चाइबा हाइबम याउद्रे अदुगा खोइना पोट अतै थाबदि मान टॉप टॉपे
ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯐꯤꯜꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯑꯗꯒꯤ ꯈꯣꯏꯕ ꯑꯗꯨ ꯈꯛꯇꯪꯒꯤ ꯋꯥꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯍꯌꯦꯡ ꯁꯤꯒ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯁꯣꯝꯖꯟꯕꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯤꯇꯪ ꯋꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄꯗꯤ ꯌꯥꯏꯉꯪꯗꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯅ ꯂꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯌꯥꯏꯉꯪ ꯑꯁꯤ ꯃꯥꯒꯤ ꯁꯤꯖꯟ ꯃꯇꯝ ꯆꯞꯅ ꯉꯁꯥꯏ ꯊꯥꯕꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯕꯋꯥꯔꯤ ꯇꯨ ꯃꯥꯔꯆꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯣꯛꯄ ꯌꯥꯔꯦ ꯃꯥꯁꯦ ꯆꯍꯤ ꯑꯅꯤ ꯁꯨꯗ ꯃꯥꯒꯤ ꯊꯥꯈꯤꯕ ꯃꯇꯝꯗꯣ ꯆꯞ ꯆꯥꯅ ꯐꯦꯕꯋꯥꯔꯤ ꯇꯨ ꯃꯥꯔꯆꯁꯤꯗ ꯑꯩꯈꯣꯏ ꯂꯣꯛꯀꯗꯕꯅꯤ ꯆꯍꯤ ꯑꯅꯤꯁꯦ ꯃꯥꯒꯤ ꯆꯞ ꯆꯥꯕꯅꯦ ꯆꯍꯤ ꯋꯥꯠꯅ ꯇꯥꯟꯕꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯋꯥꯠꯅ ꯇꯥꯡꯉꯒꯅ ꯃꯥꯁꯦ ꯉꯥꯡꯕꯒꯤ ꯃꯇꯝ ꯃꯉꯣꯟꯗ ꯃꯆꯨ ꯑꯣꯏꯕꯅꯤꯅꯀꯣ ꯃꯁꯤ ꯉꯥꯡꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯀꯅꯤ ꯃꯥꯒꯤ ꯆꯍꯤ ꯑꯅꯤꯁꯤꯗ ꯃꯥꯒꯤ ꯆꯞ ꯆꯥꯔꯦ ꯑꯗꯨꯝ ꯍꯦꯟꯗꯣꯛꯈ꯭ꯔꯒꯅ ꯑꯃꯨꯛ ꯐꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯏꯉꯪ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯈꯪꯕ ꯉꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯁꯦ ꯂꯣꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅꯗꯤ ꯂꯣꯛꯀꯅꯤ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯉꯁꯥꯏ ꯑꯩꯅ ꯇꯥꯜꯂꯦꯅ ꯍꯦꯛꯇ ꯇꯥꯜꯂꯒ ꯄꯩꯁꯟꯕ ꯌꯥꯗꯦꯕ ꯃꯥꯁꯨ ꯑꯩꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯣꯠꯀꯨꯝꯅ ꯄꯨꯔꯛ ꯃꯥꯅ ꯍꯦꯛ ꯑꯩꯈꯣꯏ ꯁꯤꯟꯅꯗ꯭ꯔꯤꯕꯣ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯟꯅꯗ꯭ꯔꯤꯕꯣꯛꯁꯨ ꯑꯩꯈꯣꯏꯅ ꯀꯣꯠ ꯇꯧꯅ ꯑꯩꯈꯣꯏ ꯃꯊꯛ ꯍꯥꯔꯅꯤ ꯑꯗꯨꯒ ꯀꯣꯠꯁꯤꯗ ꯐꯖꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯛꯇꯔꯅꯕꯨ ꯈꯣꯏꯔ ꯇꯥꯜꯂꯁꯨ ꯐꯩꯗꯣꯝ ꯆꯤꯡꯈꯠꯂꯤꯁꯦ ꯉꯁꯥꯏ ꯉꯁꯥꯏ ꯇ꯭ꯔꯦꯛꯇꯔꯅ ꯃꯤꯅ ꯇꯥꯜꯂꯗꯤ ꯁꯨꯛ ꯌꯥꯝꯕꯁꯦ ꯃꯤꯅ ꯇꯥꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇ꯭ꯔꯦꯛꯇꯔꯅ ꯃꯅꯤꯡ ꯍꯟꯖꯤꯜꯂ ꯈꯣꯠꯂꯒ ꯑꯩꯈꯣꯏꯅ ꯃꯤꯅ ꯇꯥꯟꯅꯔꯅꯤ ꯃꯔꯝꯗꯤ ꯂꯦꯕꯔ ꯍꯦꯟꯅ ꯆꯪꯈ꯭ꯔꯅꯦꯕ ꯃꯤꯅ ꯇꯥꯟ ꯂꯩꯔꯗꯤ ꯁꯨꯛ ꯌꯥꯝꯕꯁꯦ ꯉꯁꯥꯏ ꯇ꯭ꯔꯦꯛꯇꯔꯗꯣ ꯍꯟꯖꯤꯜꯂꯒ ꯂꯥꯡꯒꯣꯜꯗꯨꯅ ꯈꯣꯏꯔ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯨꯜꯂꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯥꯁꯤꯗ ꯐꯧꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯁꯤꯖꯤꯟꯅꯈꯤꯕ ꯃꯥꯒꯤ ꯃꯅꯥꯎ ꯑꯔꯤꯕꯗꯣ ꯑꯗꯨ ꯈꯟꯇꯣꯛꯑꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯍꯥꯛꯇꯨ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯈꯟꯇꯣꯛꯑꯒ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯅꯥꯎꯁꯤꯡꯁꯦ ꯀꯣꯠꯇ ꯂꯤꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯣꯠꯇ ꯂꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯦ ꯃꯦꯆꯤꯟꯅ ꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯣꯏꯕ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯈꯨꯠꯅ ꯁꯣꯏꯔꯒꯅ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯆꯪꯉꯦ ꯃꯦꯆꯤꯟꯅ ꯁꯣꯏꯕꯁꯤꯅ ꯈꯔ ꯊꯨꯅ ꯂꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯄ꯭ꯔꯣꯁꯦꯁ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯍꯌꯦꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯄꯥꯎꯗꯔ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯌꯥꯏꯉꯪ ꯑꯁꯦ ꯃꯊꯪ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯅꯤꯃꯨꯛ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯆꯍꯤ ꯑꯅꯤꯃꯨꯛꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯁꯦ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇ ꯀꯌꯥꯃꯨꯛꯀꯗꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯤꯔꯤ ꯑꯩ ꯀꯦꯖꯤ 1,000 ꯊꯥꯕꯁꯦ ꯑꯩ ꯀꯦꯖꯤ 1,000 ꯂꯧꯔ ꯊꯥꯕꯅꯦꯕ ꯑꯗꯣ ꯌꯥꯝꯗ꯭ꯔꯕꯗ ꯑꯩ ꯌꯥꯏꯉꯪꯁꯤꯗꯩ ꯄꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯦꯖꯤ 1,000 ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯀꯦꯖꯤ ꯃꯅꯥꯎ ꯁꯦꯠꯇꯣꯛꯑ ꯊꯥꯔꯛꯄꯅꯤꯅꯀꯣ ꯑꯩ ꯀꯦꯖꯤ 10,000 ꯐꯪꯉꯗꯤ ꯌꯥꯔꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩ ꯌꯥꯝ ꯍꯦꯟꯅꯁꯨ ꯄꯥꯗꯦꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯀꯦꯃꯤꯀꯦꯜꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯅꯁꯨ ꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤ나 ꯑꯩꯒꯤ ꯊꯕꯛꯅ ꯌꯥꯝꯕꯅꯤꯅꯀꯣ ꯑꯩ ꯑꯗꯨꯅ ꯀꯦꯖꯤ 10,000 ꯐꯪꯉꯗꯤ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯁꯦ ꯄꯥꯝꯕꯤꯁꯦ ꯀꯩꯒꯨꯝꯕ ꯇꯦꯛꯈꯤꯕ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯀꯪꯈꯤꯕ ꯇꯥꯔꯒ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯌꯥꯏꯉꯪꯁꯦ ꯄꯨꯝꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯒꯤ ꯃꯌꯣꯜ ꯑꯃꯨꯛ ꯆꯣꯡꯊꯣꯛꯄꯒꯤ ꯆꯥꯟꯁꯁꯦ ꯂꯩꯕ꯭ꯔꯥ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯕ ꯀꯩꯅꯣꯅꯦ ꯋꯥꯍꯪꯅꯦ ꯉꯁꯥꯏꯒꯤ ꯌꯥꯏꯉꯪꯁꯦ ꯇꯦꯛꯈ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯃꯆꯥ ꯀꯝꯄꯜꯁꯔꯤ ꯄꯣꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯇꯦꯛꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯌꯥꯝ ꯄꯥꯜꯂꯦꯕ ꯃꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯆꯣꯡꯈꯠꯐꯝꯁꯤꯗ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯅꯦꯛꯈꯥꯏꯔꯒꯁꯨ ꯁꯤꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯅꯤ ꯃꯥꯗꯤ ꯑꯗꯣ ꯌꯥꯏꯉꯪꯗ ꯑꯩꯈꯣꯏ ꯇꯤꯟ ꯇꯥꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯏꯉꯪꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯇꯤꯟꯗꯤ ꯇꯥꯗꯦ ꯃꯔꯝꯗꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯣꯝꯗꯤ ꯑꯔꯥꯏꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯑꯩꯅ ꯊꯥꯕꯅꯦ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄꯗꯨꯗꯤ ꯇꯧꯗꯕꯒꯤꯅꯦ ꯑꯩꯅ ꯁꯤ ꯊꯥꯔꯤꯁꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗꯗꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯇꯤꯟ ꯍꯤꯗꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯇꯣꯝꯇ ꯍꯣꯏ ꯂꯩꯅꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯈꯔꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯄꯥꯛꯁꯟꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯅ ꯊꯥꯔꯤꯁꯤꯗꯤ ꯎꯜ ꯂꯥꯛꯑꯀꯥꯟ ꯀꯪꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯌꯥꯏꯉꯪꯁꯤꯗꯗꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯑꯁꯦ ꯊꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯤꯀꯣ ꯑꯣꯖꯥ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯣꯖꯥꯅ ꯁꯔꯨꯛ ꯌꯥꯔꯨꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩ ꯑꯗꯨꯝꯕꯗꯗꯤ ꯀꯌꯥ ꯁꯔꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯕꯗ ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡꯁꯨ ꯀꯌꯥ ꯐꯪꯗꯦ ꯑꯗꯩ ꯑꯩꯅꯁꯨ ꯂꯧꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯐꯤꯜꯗ ꯋꯥꯛ ꯇꯧ ꯂꯩꯔꯦꯕ ꯑꯣꯐꯤꯁꯇ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯐꯪꯗꯕ ꯑꯗꯒꯤ ꯑꯩꯅ ꯑꯣꯐꯤꯁꯇ ꯆꯠꯂꯨꯔꯀꯥꯟꯗꯁꯨ ꯑꯩꯅꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯀꯩꯀꯩ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏꯅꯅꯤꯡꯉꯣꯏ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯣꯏꯗꯤ ꯃꯣꯏꯅ ꯍꯔꯥꯎ ꯇꯧꯕꯤꯒꯗꯕ
ꯑꯗꯣ ꯑꯩꯅꯁꯨ ꯐꯤꯜꯗ ꯋꯥꯛ ꯇꯧ ꯂꯩꯕꯅꯤꯅ ꯀꯌꯥ ꯆꯠꯄꯒꯤ ꯃꯇꯝꯗꯤ ꯐꯪꯗ꯭ꯔꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯐꯤꯜ ꯑꯃ ꯌꯥꯏꯉꯪ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄ ꯀꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜ ꯂꯦꯚꯦꯜꯗꯗꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯣꯖꯥꯅ ꯀꯩꯒꯗꯤ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯏꯇꯣꯝꯇ ꯅꯠꯇꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯕ ꯐꯥꯔꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯃꯅꯤꯡ ꯊꯨꯡꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯍꯌꯦꯡ ꯑꯩꯁꯨ ꯁꯣꯏꯗꯅ ꯅꯤꯕ ꯆꯠꯀꯦꯅ ꯈꯜꯂꯦ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗꯗꯤ ꯅꯤꯕꯗ ꯁꯣꯏꯅ ꯄꯤꯔꯛꯀꯅꯤ ꯈꯜꯂꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯗ ꯅꯤꯕ ꯆꯠꯄꯗꯤ ꯀꯌꯥ ꯊꯨꯡꯉꯣꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯀꯟꯅ ꯍꯣꯠꯅꯖꯃꯟꯁꯤꯅ ꯍꯌꯦꯡ ꯃꯍꯩ ꯌꯥꯜꯂꯀꯥꯟꯗ ꯅꯤꯕ ꯆꯠꯂꯒꯗꯤ ꯁꯣꯏꯅ ꯄꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯠꯇꯕꯅꯦ ꯑꯣꯐꯤꯁꯇ ꯂꯝꯗꯝꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥꯗꯧꯅ ꯐꯥꯔꯝꯗ ꯁꯤꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯏꯉꯪꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯁꯦ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯌꯨꯠꯁꯤꯡꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗ ꯉꯥꯎꯁꯟꯅꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯒ ꯁꯨꯕꯝ ꯅꯣꯝꯕꯝ ꯈꯪꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯎ ꯌꯦꯡꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯌꯣꯄꯥꯛ ꯄꯥꯏꯕꯒꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯌꯣꯄꯥꯛ ꯄꯥꯏꯕꯒꯤꯗ ꯅꯠꯇꯅ ꯍꯌꯦꯡ ꯊꯥꯔꯀꯥꯟꯗ ꯄꯣꯠꯁꯤꯅ ꯐꯔꯀꯥꯟda ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯄꯥꯛꯁꯟꯅ ꯑꯩꯗꯤ ꯑꯃꯨꯛꯇꯪꯗꯤ ꯊꯕꯛ ꯁꯨꯕ ꯑꯩꯒꯤ ꯌꯥꯏꯉꯪꯁꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯣꯠ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯥꯔꯒ ꯃꯍꯥꯎꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯔꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯕꯟꯗꯦꯁꯣꯔꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ